kangbu ama Union Home Minister Amit Shah unarunabagidama Imphal thadokre. Miyamna kokomi bulana wahan thopi biganu haina Sunil Karam na sangokre. Manglam chatta ahal laman singna chana ramba chana launchat kaya ngasigi mirol na yokhatuna thamba mathau tai haina Chief Minister and Green High सरकार की ऑफिस तो फाइल मैनेजमेंट निंगथिने तौबा यानबा हानबा ओइना हेल्थ डिपार्टमेंट की ई ऑफिस कोबा वर्क प्लेस अमा मिनिस्टर एलजेन कुमार ना लॉन्च तौफ्रे बोसेम नलोबा एसएसएलसी एग्जाम द लाकदोबा चाही लिसिंग अनि कुंदगी अहोंबा कया लेगदौरी चाही असिगी ओइना एसएसएलसी एग्जाम फेब्रुआरी की 13 तगी होरगा यावसंग ममांग लोइसिंगदौरी अमदे MPSC के एग्जाम दा UPSC की मतुंगिना क्वेश्चन सेमलिबा से स्टेट असिगी चानागदबा मोंगदा सेमदोक्लगनी हाइना MPSC के चेयरमैन NL सिंह संगोक्रे क्रमसरी टाइम्स ऑफ मणिपुर के मणिपुरी पाउ मियंग ताबिरिबा मैम पुनमकपु असाप्रिया ना ताम नोक्चरी नसिगी मरुबी पाउ सिंह मचा खाइने पिसरी कोकोमी की मिहुत 39 साबा कांगबु अमा ngasi न्यू दिल्ली दा यूनियन होम मिनिस्टर अमित शाह उनरुनबगिदमक इम्फाल थादोख्रे मियामना कोकोमी बुलाना वाहन थोक हनबिगनु दिल्ली चटलिबासी मियाम की इंटरेस्ट चटलिबने संगाई फेस्टिवल बॉयकॉट हंदोकपगी वाफम लेते हाइना कोकोमी की कोऑर्डिनेटर सुनील कराम ना हाइख्रे दिल्ली की दमक इम्फाल थादोकलमदाई इम्फाल इंटरनेशनल एयरपोर्ट ता पाउमी सिंग उनबदा सुनील कराम न मखा तारदुना ngasi numidang India की यूनियन होम मिनिस्टर अमित शाह का उनदुना वारी सागदौरिबासी कोकोमी न तानकिबा दाबी अहुम की मनुंगदा मनी अथुबदा स्पेशल असेंबली स्टेशन अमा कौदुना MLA हुमफुना अमत ओइना मणिपुर की सक्तम अमदी इंटरेस्ट सोकपयाबा वारेप अमता स्टेट असेंबली न सपोर्ट तौदबा नागा शांति वारी के वारोइसिन खुदियक पिनद्रिंगैदा स्टेक होल्डर सिंगी आयायादा तानरंबा अमदे मणिपुर की सक्तम कायहंदबा हाइबा सिनी अमित शाह उनगदौरिबासिदा हौजिक मणिपुर की तंगदु लैतादबा फिबम मसिगी मतांगदा खनगनी नागा शांति की वारी के वारोइसिंदा मणिपुर की टेरिटोरी एडमिनिस्ट्रेशन अमदी इंटरेस्ट सोकदबा वाफम अमता कोकोमीना कॉम्प्रोमाइज तौरोई हौजिक अथिंगबा मरक्ता चथरिबा संगाई फेस्टिवल असि थिंगबा नत्रगा थिंगदबा हाइबदु ngasi numidang होम मिनिस्टर गा वारी सानबदा पिरकपा थाजाबदुगी मखा पोनगनी हाइना महकना हाइखी उनरे हाइबगी अदुगुम चपचाबा अमा पिबिराबा अनि सुबदा अखोगी सेशन अमक कौरगदी हाइबा अनि जिगी ऑप्शन अमा थंबसिना मरम मरकाना हाइरिबा अनि सी लाखपसिना मरम मरकाना अखोइना हाइरिसे मसी कराइबो कमाइ तोगे हाइबदुगी चौराक पखरा अखोइ खनजबनी फाइनल अमदी नते अदुना प्रपोजल दु लाकाना अखोइ अमुक खननबई पोत तोरकाना अखोगी वायरल चटखिबगी कैनोनी अखोगी ऑफिशियल होइबा अमसुंग अखोगी तोंगानबा ऑफिशियल होइबा अमा डिक्लेयर तौद्रिङैदा चटखिबसे अखोइ पुनमकी लाइबक थीबनी अमसुंग हाइनबसी ngसागी इशुसी पेनदबगी हाइनरकनी अदुबो हाइरिबा मयामजिंगदो अखोइना मसिदा करिमता अखोइना लाना नत्रगा अखोइना कैगुंबा अमकी फिबमसे तौसु तौदे तौसु तौरोय मणिपुर मयामगी इंटरेस्ट लेरगा मयामना पिबिरेबा हाइबिरे वफा मयामजिंगदो हेना पुंगनिंग वाखल थौना लै नबने हाइना अदुगी पोटा अखोइना एक्सेप्ट तौजरकाना मतुंगदसु कै लेगे हाइबा पोतो के पुनमुंगना अखोइ मणिपुर मयामग लोनना अखोइ एनी लाखपा आउटकम खुदिमक लेमिनसी हाइबा वफमसिमा आई थमजरगे पाउमी सिंह हंगबा तोंगान तोंगानबा वाहोंगी पाउखुम पिरदुना सुनील कराम ना हाई ngarang sangai festival boycott handokte haiduna miyamda chamamnaba mathokibadu taseng na ngarang ayupung mapandagi hoduna kokomi gi executive ke level da warep khara lauduna proposal amoina thamna bohanaki proposal copy adu final tajingai da miyamda yaukibana miyamna wahanthok lan hankibane madumak yamna laibak thibane kokomi na laukiba warep adusu kokomi na tankiba dabi sing lengakna thabak oina pangthorakpadagi laukibane हौजिक सोशल मीडिया दा वायरल ओरिबा वारेप सिंह अदु फाइनल ताजिबा वारेप सिंह ने सुपनतगी प्रपोजल अमोइना सेम बतंगाइरिबा ड्राफ्ट अमनी हाइखी गवर्नमेंट ना अखोगी चपचाबा हारे अदु खै थाजदे हाबनी अखोने थमी वफम जिंजे करिगुंबा अखोगी मोइना चपचाबा मणिपुरी कांगलो फुरुप नत्रगा एथनिक लाइन दा डिविजन तौर हाइब्र मयाम जिंजे लैबा तारगदी अखोई रिटर्न एश्योरेंस में पिबियु अदु नत्रगदी अखोई करिमता थाजरो हाइबा वफम से खै थमजगनी रिटर्न एश्योरेंस अमा मोइना पिरकपदा थाजै अदु हाइबदि बारबेल नदे खै यारो कोकोमी की मीडिया कोऑर्डिनेटर जितेंद्र निंगोंबना हाइकिबदा इहौ अमा सागतपदा मियाम की रोल यामना चावी
कोकोमीना खोंगफम असी यौना चंगसिलक्पा ngamliba simak miyamgi support fanglamdragadi mai paklamdabasu yai ngarang sangai festival boycott ki khongjang handokpa natraga handoktaba haiba wafamda miyam marakta achauba chamamnaba ma leikibadu yamna laibak thibani madugidama kokomina thamoi sokna nuaite kokomina hojik fawbuda khongfam handokpagi wafam amata leite मखोइना गवर्नमेंट पीरबे एश्योरेंस मोय अनि दि फंगे अदु ओर कोसु खुदक हायरगा खुदक ओइबे याब्रा मणिपुर मियाम बु सानपुरुन खनबे याब्रा हाइबो पोट मयाम द लांगनरक बायदरे मदुना हारकबो मतम दुदा अदुगी तंजादु द वायरल ओइगे पोट अम ख मखोइना आई इसा खंगदेबि द हायदरे इसा खंगदेबि द मयाम ए योरे 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 करिनु योरे जे आई इसा जु ngau यादरे मरम दे आई इसाना ममांगी द तौगिबो मयाम द आई निसान सुइ दो वाक्तनेबा आई मीडिया कोऑर्डिनेटर मोइना आई तौ वाक्तनेबा अदु आई ngोन द यावरिबा एनी व्हाटएवर हे कोकोमी सेमदि ngasi फॉरवर्ड द लौकिबो वारि खुदुम को ऐंगोंद लोई लेबा कनामदा पाइदे एक्सेप्ट माइ सेल्फ आई खक्तनेबा अदुना हौकिबा नानगी नवेम्बर तांग तरुकता अखोइने लॉकथोकिबने पोसे लॉकथोकिबो जु नवेम्बर तांग लॉकथोकरे अखोइने ओइगदरा तौबिरकत्रे अदुबु मणिपुर गवर्नमेंट ना अरोइबदा लास्ट आवर 0 और लास्ट आवर हाइदारे 100 आवर हाइदारे मखोइगी संगाई फेस्टिवल असिबु तौबो याननबगिदमगदा तौरक पोट अमा लेरक हाइदारे मदुदा अखोइ नुंगाइ तौबमदि फावे बट तौबतबु ngasi अखोइ उनगदुर होमिन स उनगदुरसिदा अखोइ मणिपुर मियामगी ओइबा मियामना थाजरिबा मियामना कोकोमीदा थाजरिबा full confidence अखोइ मांगनदना अखोइ ngam level da अखोइ तौगनी हदा अखोइना कोकोमीना तौजरिबा चेंजरिबा मयाम सिंजे if not you the people of the manipur satisfied oidragadi अखोइ withdraw toge थोकबिरोसनेबा अखोइगे सुमाइना 24 hour थादोरगा अयुकी द युंग दमका मयाम फैमिली थादोरगा लेबागी दमका थादोकना कमांडो नमुक ताना गबई मनुक ताना सिगी सिदा मयाम होनजरिबा सिदा असिदा मयामना थाजबा ngमद्रगदी मोबाइल द फमगा अखोइ फमुंग द फमगा मोबाइल द इबदुनदी अदुना कयामना लेबाक निंगदोरिनसिने अदु अइना आसा हाइजगरे करिगुम इहो मो तौरबो मतमददी मयाम जी मणिपुर मियाम की सपोर्ट नेबा मियाम आई अदुसु खंगजेबा कोइ वारु जब नतेबा अदुबो मियाम की सपोर्ट अखोइ उजि मियाम ले मियाम अखोइ फुल सपोर्ट लेरी मरमदी मियाम की फुल सपोर्ट लेबदुन नत्रो ngasi यांगांगदना संगाई फेस्टिवल कनाम लेत्रिसे हौजिकता अखोइगी दिल्ली कॉरेस्पोंडेंट नपिरकपा पाउगी मतुंगिना दिल्ली दा थुंख्रबा कोकोमीगी मिहुत सिंगा मणिपुर के चीफ मिनिस्टर गा दिल्ली दा लैबा मणिपुर वावंद उनख्रे अदुबु उनाबादुदा करी करी खनखिबगे हाइबदु खंगबंगमद्री कोकोमीगी मिहुत सिंगना यूनियन होम मिनिस्टर अमित शाह गा हौजिक नुमिदांग पुंग 10 दा उनगनी हाइरी मांगलम जत्ता अहल लमन सिंगना चनरंबा चनल लोंचत कया ngasiगी मिरोल न योखतुना थमलबा मतमदा खुंदामिनरिबा अखोइ मसेलगी मरक्ता अमतो ओइबगी वाखलोन चेलक्तुना अचेतपा नुंगसिली पुलमना पुलकनी लमदम असिदा थोकलिबा थौदो वाथोक सिंग अखोइ पुन्ना थेंगनमिनबा मथौताई हाइना चीफ मिनिस्टर एन बिरेन फोंदोख्रे ngasiदगी हौदुना थासी कुंतरेट फावबा चिंगमैरोंग काबोई खुंदा लैबा तिंकाउ रागवांग कालुम काइदा पांथोकिबा आसाम मणिपुर अमदि नागालैंड गी रीजनल काउंसिल अमा ओइरिबा तिंकाउ रागवांग चाकप्रिया फॉर्म गी सिल्वर जुबली गी थौरम हौदोकपदा सरुक्याखिबा चीफ मिनिस्टरना मागलम चट की अहल सिंगना चटनरंबा चटना लॉन्चट कया ngasiगी मिरोलना योखतुना थंबा हाइबसी अखोइगी तौफद्रबा इथौदांगनी अखोइगी लोन नाट अमदि चटनबी कया योखतुना थमलबा मतमदता मांगजिल थाबा ngamlakani कुमजा लिसिंग अनि तरा मरीदगी सेंटर दा लेंगाक लाखिबा लेंगाक असिना अवांग नोंगपोक मियामगिदमक नुंगसीबा मित्येंगना येंगदुना चौकत थौरांग कया पाइखलकलिबा असिगी खुदोंग चाबा लहौसी अमरोमदा लमदम असिदा थोकलिबा थौदो वाथो कया असि तोंगान तोंगानना थेंगनबगी महुत्ता अखोइ पुन्ना थेंगनबा मथौताई हाइखि धर्म चलबी मधु फजन ngaga preserve torga tawbangamba adugma jati duni ngasi पृथ्वी पालिस पृथ्वी दंगसी मखोइनी ngaga leise aduna sapirak forum religious council lam semakanda ngasi bawa survive torkanda suk yamna mayam leiba ngambase masi gidamaktai mayam bo appreciate towe matam punamakta akhoi nusi sanana matoine leminasi जात धर्म खेनबा मयाम लेग्रगनी अदुबो अखोइ मियोइबा हाइबा ह्यूमन बीइंग हाइबदो मदुगी वाखल लोंदो अखोइ अमतोइना पुनसल अखोइ हिमिनगदब गवर्नमेंट ऑफिस सिंगदा फाइल मैनेजमेंट निंगथिना तौबा यानबा अमदि फाइल कदाइदा लैख्रे हाइबा खंगनबा हानबो ओइना हेल्थ डिपार्टमेंट की ई ऑफिस कौबा डिजिटल वर्कप्लेस अमा हेल्थ एंड फैमिली वेलफेयर मिनिस्टर एल जयंत कुमार नंगसी हौदोख्रे ऑल सेक्रेटरिएट लाइबा मिनिस्टर की ऑफिस पांथोकपा थौरमदुदा एनआईसी दिल्ली एनआईसी इम्फाल अनिना सेम्बा डिजिटल वर्कप्लेस अदु मिनिस्टर ना हांगदोकपगा लोइनना
e-office na kari kari kanaba pigadage haibadu PowerPoint ta utuna khanganki. File management, knowledge management, leave management, tour management, collaboration and messaging services, personal information, Sparrow amadi management information system hariba singa si e-office ta yawgani. Ministerial Jayanta Kumar na state asigi oina hanba oina health department da e-office ase hangdokpani. Masina file process ki thabak sing mayek sing na khangba ngamhangani. File mangba amadi kadai da laikre haibagi awabadu kokhanba ngamlagani. Masi good governance ama lairakpagi achoba khudam amani. Accountability laibada e-office asina achoba mateng amo oigani haiki. अखोन यामना किनबा मखलगी लाइना से अखोई मणिपुर दा अमसो को मियोइबे समाज दा को लैसे कैंसर ना नारे हरगदी इचम चम मिनदी 100% सिरे हेतना लौना बतोगी कंसेप्ट हम लैबा बट इट इज टोटली रॉन्ग सेंटर मापन दा सेगी लाइरिबा विजुअल अखोगी इंस्पेक्शन विद एसिड के से सेगी फैसिलिटीज मतु लैरे Makhatana Minister na haikibada palliative care HWC eliminating viral hepatitis amadi NCS Government of India application da thabak ningthina tawbagi damak India government ki Ministry of Health and Family Welfare na sakang che sing pirakre Gujarat ki Gandhinagar da pangthokpa thauram amada pirakhiba sakang che sing asina department asina ana aye ki lamda paikhatliba thabak sing asi mapung fana mai pakle haibagi achoba khudam amani haiki other agencies madu mayam ga chokui pullaga koi thabak tawmina ba haibetai adan se like volunteers ataka palliative care doing me manung dal lay ba madu da thawai yaw je makle association doctor association namale moi yawna atini mayam yawna ko mayam se work tawindar matung da sarkar gi oina achobu makle step ama madu ma koi tawdana madu ma tawe madu sarkar government india acknowledge tawbe and that is also one of our achievements aduna ne ko achievement and haje not only the certificate but the initiatives that we have taking off right now adu madu masi even expanding ni ko sina loire ha banate adu madu tawbudom adu madu ma khoi kan tawjeri edana madu ma ai hajage Board of Secondary Education Manipur na lauba class 10 gi exam da lakado ba chahi lising ani kundagi hauduna question semba answer sheet check tawbada ahongba kaya laklagani haina bosem gi chairman TH Kiran Kumar na phongdokre ngasi babupura da laiba bosem gi conference hall da pangthokpa paumi singa unaba mada mahakna phongdorakpada lakado ba chahi gi oina HSLC exam asi February 13 gi March ki tang 3 fauba tawduna yausang mamang da loisilagani mahairoi singda exam gi lairik pabada hena khudong chanaba exam gi matam nganna khangan bani haiki hana chathaki ba exam singdagi handak pangthokadoriba exam asida answer sheet ki layout khangdoktuna subject ki ifam macha khaina khangalagani hanagi mahairoi singi registration tawbada lairamba chayet naba singko khanaba registration asi school singdagi online gi khothangda tawhalagani amade oza singna answer sing check tawbada hena khudong chaba amadi check sinaba nomagi oina akaknaba masing piduna check tawhalagani haiki handaki chahidagi di oza amana nomada answer script kayam check tawgadagi habse masing je keeping lerani mamangai dari oza kharna khara sothana tawba khara amana yamna tawsanba yamma tawmangi dana mana check toje phajana tawbra tawdabra habdo khoi isada chingnaba phawba aduni mayamna ko question hek tawrise aduna mark khara chawba se angka gumba alagi manipuri gumba english gumba mark maripu na pui 20 marks amdi internal assessment dei lai hariba answer script mayam se akhoi nomada che nimpu dagi hena check to 40 answer scripts per day kai gumba oja sina adu loiraba ma nomitugi ma suti oire ma hanna check to yai aduga magi check tawbagi paisa masingdi hengale khoina amaromda mahairoi amana iramba answer gi mawong oza singna check tawbada chana dabagi lakpa chayet naba koknaba subject amagi exam hack loibaga mathangi numita board ki website ta answer ki sing thagatkani karigumba mahairoi amana mahakna iramliba answer mawong adu ki adu da yawduba tarabadi praman ga loina na website ta tharakpa yagani natrabade matung tabada makhala matagi complaint lawroi exam haidokpu matamda mark ki chayet naba laiduna masa masada chingnaba fauriba sing asi kokhanaba exam haidoklaba matung subject topper sing amade ahan badagi tara suba position faubugi answer sheet sing online da thagatkani haiki ahan ba first to 1 to 10 gi answer script mayam do in original da oja singna check tawbugi moi mong do scan torokan da loina mak thagalakani makut yam phajabra yam kakpura mod pra haiba ma mage pining ba opinion mayam do angang gai du su moi da su matau tam hobagi adugumba tanja ama
ꯐꯪꯒꯗꯣꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨ ꯐꯪꯅꯅꯕ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯌꯥꯝ ꯇꯣꯏ ꯇꯧꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯔꯤꯛꯁꯄꯨ ꯍꯥꯏꯒꯦꯔꯥ ꯑꯃꯕꯨ ꯍꯥꯏꯒꯦꯔꯥ we are ready to take the risks and board has decided and committee has approved aduna sigi ahongma mayamse handaki laiba metric pekhasida chauna lakani aduna Hauzik Manipur Public Service Commission loba MPSC gi exam da UPSC gi matungina question sem libasi state asigi chanagadaba mongda semdoklagani haina MPSC gi chairman NL Singh na phongdokhrei MPSC gi go conference hall da pangthokpa paugi mifam amada chairman NL Singh na MPSC na question semba exam pangthokpa evaluation toba amadi codification toboda khudong chadaba kayama thegnari ngasi fawbada MPSC exam ki question sing ase tongan ba stake sing dagi lakpa khanghairaba sing na sembani MPSC ki thabak thoram sing chada marifudi outsource tawi MPSC ki staff masing ase chada kunhumdoi di leitri makna MPSC na paikhalak liba thabak thoram sing da miyamna lan na lobi danaba appeal tawkhibaga loinana MPSC na thengnari ba khudong chada ba si khangbiyu haina phongdokhi paugi mifamadu da section officer lobagi pangthokiba exam ki result su lauthokhi हौजी हैंड रिटन परीक्षा तौरी अखोई हैंड रिटन परीक्षा सिगी महत्व अखोइना डिजिटल तौब ngамabdi कॉम्पिटिटिव एग्जामिनेशन सि मैम से लोइन हौजी डिजिटल ओइन तौरेबा अदो अखोइ से डिजिटल ओइन तौरदी मैनिपुलेशन की स्कोप से हम रिड्यूस तौरेको अदुगा टाइम से हमने सेव तौरने हाइदी एग्जामिनेशन लोइरगा अखोइ मे बी इन अबाउट a week's time we should be able to publish the मदुगी रिफॉर्म सिंग दो तौनिंग बयाने बखैन तौनिंग से अदुनिदा आइना हाइने से अदुगा सेम थिंग promotion committee की फम बदसे अखोई की प्रॉब्लम सी it becomes very easier for us अखोई हांदे तैयारी तो बुया है हजिती ad hoc basis ता हये हंगसी तौदे दे हंगसी तौदे a lot of करे हने अदुम ad hoc basis ता तौले रे बा अदुगी मदु दु कइना दा मी सिंग सी मदु तौदबना अखोई की bureaucrat सिंग सी at the end of the day मोइ सी मोइ देसु नुगाइत्रे अखोई देसु नुगाइत्रे effective मी देसु नुगाइत्रे मैम सी कराम दा नुगाइत्रे बा paugi merthana te break ma loseri अनौ वमदी नुवाय पा गवर्नमेंट के थबा म सोइना फंगबा यारगनी ICS कोचिंग सेंटर ना 100% जॉब फंगनबगी दमकता गारंटी पीदुन लागली इंडिया की ओइना सरकार की थबा क्वाइटगी मसिंग एना फंगलेबा ICS कोचिंग सेंटर इम्फाल सो हानगन ICS की थोदोब फीचर सिंगदी कोर्स अमखक की प्रिपरेशन तौबिरगा तोंगान बा डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइन फंगलगन ICS की टीचिंग मेथड ना मिनिट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तब ngamale इम्फाल दा लेरिबा ICS कोचिंग सेंटर दा बोर्डिंग की खुदोंग चाबजु थमजरी फॉर डिटेल्स प्लीज कांटेक्ट ICS कोचिंग सेंटर इम्फाल कसामथोंग होदाम लाइरक अबेमा नंगना तमिबे स्कूल IPS हाइदुदि याम चिक्सिलि फै हाइने कमदोगिने My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. hey ma isa di IPS की बोर्डिंग के लेरुदगी इंग्लिश के कमांड जो फजने ले रे लिरिक्स जो हम हेरे पर्सनालिटी टैलेंट जो फजने ले रे ना To speak English is compulsory at our school and boarding. I have the habit of speaking English all the time. Adom ki angang singbo Kanchipur da leba IPS haibad Imphal Public Higher Secondary School da ming chanbiyo loinan afaba bahiroi bayanbiyo IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. SS Enterprises ta miyam gi damak leizare makhal makha kya gi sound, lights, teas amadi tent house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari. Akupa marol gidama contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. breaking matungda mayam mutaram nokchari makhata ba pau pizari Asian Laibak Taret ki High Commissioner amasung Ambassador yauna miyoi kolumdoine saba delegate team na Manipur ga yumthang nariba Myanmar gi tamu amadi nam falong yauna atai tongan ba mafam sing de yengsin khrei Thasigi kolumdoi da Imphal da lakiba Asian Laibak Taret ki High Commissioner amadi Ambassador singi khongchada sega mari lenana ngasi more da thunglakhi Hariba delegate team asina Indo Myanmar Friendship Bridge da laiba Myanmar Immigration Office mamangda Tamugi dishi yauna atai official amadi miyamna harauta yamna nat ki jagoi isaiga loinana okay
Delegatesing asigi khongchara sida UMFCCI na pangthokpa exhibition sing yengsingani amadi Tamu Town International Market Myanmar Namfalong kaithen amadi Myanmar gi bothi la khongchara sigi manungda yengsingani khongchara sida Manipur gi AKS policy gi convener RK Sivachandra susarukya ki Koko Mina boycott tawkhibana maram oiraga ngarangdagi haukiba Manipur Sangai Festival pangthokfam ama oiriba lamboi khongnang khongda ngasi nini janba numitasu mi ilak lak tabana khuntak lak sibaga chapmana kre hiramasida TOMTV gi paudumama Khoina hojik leijariba mafam ase Manipur Trade and Expo Center lamboi khongnang khongdani mamang gi chahi singdadi sol fangnadabagi awaba kaya ama mayamna mayok na khe dubu handak chahi gi nini chanba faubadadi sol ayamba hangduna leiba thengnari to make it little and then using it will become too slim. Actually, the different only for the crowd. The crowd is less this time, but I expect the people will come from tomorrow, maybe more crowd, but the sale is same. Sale is same. Same as last year, but the crowd is less. Yeah, yesterday I opened in 50 rupees selling. Then so sad this time Sangai Festival. Boycott tawbaje hoy amarom dawdi yaning ya do hoy boycott tawe hay gursu pham da ya dawagi haidi ahoy da mangjaba do adugi donta mamang gi chahi singnadi Sangai Festival yengba lakpa mioi singna ticket kakna ba hona bada awaba kya mayok nakhi handaki chahi sidadi ticket counter asi khuntak lansibga chapmanare Handak chahi gi oinadi Sangai Festival yengba lakpa mioi singdage police personnel gi masingna hena yamba thengnari leiba ki irang na maram oiraga Sangai Festival yengba lakpa mi gi masing adumak nemli amaromda sol famliba mioi singi deposit hanjan gadara hanjaloidra habasi achoba wahang ama oiri video journalist Naresh amadi paudam jaribi Elizabeth Times of Manipur Trade and Expo lambo khongnangkhong Naga Santi ki warishna Manipur gi sakam kai handanaba miyam gi khongjang changsinbada luchingliba kokomina miyam tanaramdana nakal namatagi oiba mongda Sangai Festival boycott handokpa natraga handoktabagi warep lawkibabu miyam gi hul khangdabagi khudamni haina yaningdaba phongdokpaga loinana Thangmaiban United Club amadi Thangmaiban miyam na makhatana kokomi gi khongjang sawatlaroi haina phongdokre Khwai Naga mapalda leiba Kangjabi Leirak Youth Club ta pangthokpa pawgi mifam amada TUC gi President Pratap Laisangthem na haikibada Thangmaiban gi miyam na kokomi gi khongjangda saruk yaduna lakpani adubo kokomi gi oiba chapchaba firep ama miyam da amukhan lauthoktriba fawa kokomi gi khongjang sawat pa leplagani adubo Thangmaiban gi miyam na amadi TUC na Manipur gi ngamkhai kannana ba makhata na lepa leitana khongjang changsin khigani haina phongdokhi Manipur gi praja mayam ji am pangbadona makoina khanba Manipur praja mayam na loina khangi makoina tawribado moi mari manga taruk ne heta pullaga henda dalawna warep lorok paduna maram oira kanda ngasidi akoina Time United Club ki as a president amoina thau pujaruba ama oina mayam sina akoida complaint torok matamda akoina ihau hau matamda mayam gi guide tawsaba khosaba mating pangjabada akoida bogda makoina saurakpa kholakpa mayam leibuduna maram oira kanda hauji makhata na ko komina miyamda makoigi chapchaba phire uma laukthokri phawdi ko komina sanglakpa khongjangda akoi Thangmaiban United Club na mating pangoi Thaiman gi praja amatana saruk yabiganu haiba wafamsi akoi ngasi media gi mamangda akoi thamjari Fegoktagi matam kayagi mamangdagi tanduna lakpa government college oza singi Taret suba UGC pay fanghalu haiba davi gi matangda tang taba paukum lengakna tha sigi kuntaret fawgi manungda piraktabadi tha sigi kunipandigi hogadoriba semester exam boycott torgani haina Fegoktagi General Secretary Dr. N Somendra na phongdokre tha sigi kundagi hoduna Fegoktana changsilakpa thabak lepagi khongjangi makha tarakpo aina ngasi DM College of Science ki mamangda chathakiba khongjangda wafamasi mahangna phongdokibani Changsiliba khongjang asida lainga ki maikaidagi karigumba makalamatagi wafam phongdoraktaba laibak thibani mamang chahi gi December dagi hoduna changsilapa khongjang asibu laingakna laina loba yaningde mairoi singi khalaga thabak lepagi khongjang asi tawdana lakpani adubu handaki oinade Fegoktana taliba davi gi chapchaba paukum laingakna piraktriba fawa khongjang hangdokloi haiki ado karigumba government amasi 27 bak marung sida khoigi demand se fulfill tawtraba adu tari khoi examination se boycott tawragani sigi decision si lepe adu ga handa mukti khoi sarkar gi side gi government side gi
matam khara yaithokpiyu haina return assurance pirakpada khoi yaroi andena less akhoi gi demand mayam se yam clear oina akhoi na pama mong da thamdri bawdi handagi khongjang sidi akhoi handoroi Jawaharlal Nehru University ga mari leinaba singna fee hengat khibagi policy bu yaning da bafongdok pagal loinana hauzik JNU ge mahairoi singna awaba mayoknari basida Manipur University Students Union amade Pangal Students Union dana Manjuri University na sarukyari haina mahairoi lup asina tongan na thadrokpa cherol amada fongdokre Naga Santigi waroi sin khanga lo haiduna lamdamasigi oriba tangdu laita da fiba masida Kuki Singi Oiba Jolen Territorial Council gi demand tawbuga loinana Kuki Lalholup KNO UPF amade Lenga ki marakta Santigi wari sanana ba taksiladuna nasi Jomi community na Santigi khongchara machat khrei Jomi Singyapun babodi ama oriba Jomi Council na sinduna chatkiba khongchara du Churachandpur District Headquarters yauna tongan ba Subdivisional Headquarters oriba Singat Thalon Swangdo amadi Leijang Faida chatki Chap Manavadabi Tauraduna Delhi Amadi SGO BDO Headquarters in the Suchatki. Tangnuam Public Ground the Hogduna Lakiba Miamgi Kongcheradu Lamka Public Ground the Langtung from Oike. Tungda Miam Goiba Kananina Bami from Masupang Toki. Ngasi Sri Krishna Classical Yoga Group of India na India ge Vice President M. Venkaiah Naidu amade Home Minister Amit Shah the Indo-Naga Peace Accord na Nagaland ge yumthangnariba Arunachal Pradesh Assam amade Manipur ge ngamkhai kaihan biganu haina memorandum ama pisingkre haidi Thobal Leisang Tem Guang Motabada Laibi Okram Ningol Leisang Tem Ombi Bidyarani ge misiga mari lenana Police na fakiba Bidyarani ge mapuroiba sanayaima ngasi CGM Taubal gi court puthokre amade judicial remand da thazin kre Bidyarani gi mapuroiba laisang them sanayaima asi ngasi court ta purakani haiba tabadagi JSC na luchingduna miyam amaga loinana ayu pung tararom tabadagi court ki gate ta ngaiduna leinaki tungda pung amarom tarakpada police na check sina ngak senduna court ta puthorakpagi miyam na court ta thomjinke tungda miyam aduna DC office Taubal da thomjilake Bidyarani gi apopi mama yauna Miyoi manga khangatuna DC ga unahanki amade memorandum amasu JSC na Thobal DC and bandana da khusinaki DC ga JSC ga unabadu da Bidyarani ga si bahakchang nupi mayumda sinaragani haibagi thazaba pirakpa maramna asi bahakchang lauduna mathau mangam pangthoklagani hairi Okram Ningol Leisang Temombi Bidyarani Devi chatliba tha sigi tarani pan amadi taramapan gi lona bai hingda masagi mayumgi kada thauri yanduna chingnaningai oiba mongda sirambaga mari leinana Mapuroiba Sanayaima Police na November Taramapanda Faduna Court Putoklaba Matong ngasi fawba Police custody da remand lautaduna lakpani Jiribam Mayoldagi Nongpok Pang na kilometer taranithoi rom amade National Highway 37 digi kilometer aniga manga changsilaga leiba babu khal khunasi lengak na midyeng changbi bawat patagi khunja singna hingbada yamna khudong chadaba amadi awaba punsi mahing amada lehore hiramasigi matangda TOMTV ga kanaba paudumama Manipur lengak na manung hanjin leiba khulsingda chawko thaurangi thabak ya paikhatlabasu Jirwam district ki babu khal khul asidadi ngasi fawba khunja sing awaba kya mayokna duna leiri Satok jasin tauna ba lambi leite mahi loisang leirabasu takpina boza leitaba amadi ana ya yarokpada lambi leitaba namaram oiduna isingi lambi da puthok pusin tawbada khudong sadaba kaya mayoknari Babukal hairiba khul asigi lambi thong yabda nungaite isingi chawthokko matamdasu thong leitaba amasung isingi lambi da chatpada yamna khudong sadaba ama oiri khul asigi school su mawong sade School di leiraga oza sing lakpi daba asina maram oiduna school asida mahi tamliba mahiroi sing ayamba mama mapa oiva singna afang wathabak suraga fanglakba senfam khara aduna macha singbu yum barada lehanduna lairik tamhalli aduga lairabi imungi mahiroi singdi senthok yamna leitaba namaram oiduna mapanda tamhanba ngamdabadagi khul asida asumak lairik tamdana leiri babu khul asida ana layeng sangi khudong sab leitri jiri hospital yawna chatpa matamda lambi thongsu khudong sadaba amadi ising lambi su oivana awaba kaya mayokna hauri Pabukan sabuat berakan wari sidi lambi thong si jam noite ana sing jawa tamda
ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯊꯣꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯋꯥꯏ ꯃꯌꯥꯝꯁꯦ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃ ꯋꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁ꯭ꯀꯨꯜꯁꯨ ꯃꯑꯣꯡ ꯆꯥꯗꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯥꯛꯄꯤꯗꯦ ꯑꯗꯨꯅ ꯑꯣꯖꯥ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡ ꯑꯉꯝꯕ ꯋꯥ ꯎ ꯁꯨꯔꯒ ꯑꯁꯨꯝ ꯃꯄꯥꯟꯗ ꯄꯨꯊꯣꯛꯑꯒ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯨ ꯀꯌꯥ ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯕꯥꯕꯨ ꯈꯥꯟꯒꯤ ꯈꯨꯖꯥꯒꯤꯗꯃꯛꯇ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯁꯨ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯇꯧꯔꯒ ꯆꯠꯄꯁꯨ ꯍꯤꯗ ꯀꯩꯗ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯔꯀꯥꯔ ꯃꯇꯦꯡ ꯄꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡ ꯈꯔ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯕꯥꯕꯨꯈꯜ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯑꯉꯥꯡ ꯎꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯂꯝꯕꯤꯗ ꯍꯤ ꯇꯣꯡꯗꯨꯅ ꯑꯃꯁꯨꯡ ꯕꯨꯡꯒꯥ ꯇꯣꯡꯗꯨꯅ ꯄꯨꯔꯤ इसिंगी लंबीदा चटपा मतमदा ही मथक्ता अमदी बुंगा मथक्ता यामना खुदोंग थिनिंगाई ओइबा मवोंगदा अंगांग उनवा यावरी अमसुंग अंगांग उनवा मतमदा ममा लेखिदबा कया अमसु यावख्रे पालिबा लेंगाक असिना चौखत तौरांगी थबक कया अमा पाइखतलबसु खुल असिददि मफुंग पाना पाइखतपगी ममी तादरी खुल असिदा लेरिबा खुंजासिंग असिना वाना थबक सुदुना अमदी जिरी बाजारदा पोचे योनबना मरुओइबा हिंगनबगी सिनफम अमा ओइहौरी लेंगाकना मतिक चाबा लंबी थोंग सेंबीदबना मरम ओइदुना मखोगी हिंगनबगी सिनफम असिदसु अपनबा कया ओइहौरी लंबी थोंग जुगो चादबा चटपा इसिंग लोंदा चटसी कदाय लंबी थोंग लोंदा चटसी कदाय मफम खंगदबना वा नाबा जाम ताय अदे इकाय हंगोइदना अखोय नुपीसिंगी डिलीवरी केस लाकपा मतंदा हिदा खंगदे बुंगादा खंगदे अदुमाई खुदोंग थीबा जाम लैये हौखिबा चही लिसिंग अमगा चमापन हुंफु मरीदगी हौना खुंदारगलबा खुल असिदा लैरिबा खुंजासिंग ngasi फावबा मसाना लैजरिबा लौ इंखोलगी डॉक्यूमेंटसिंग पीवीदबा नमरम ओइरगा खुंजासिदा लेंगाक पाइरिबा सिंगदा यामना पेनदबा कयासु फोंदोरखि युमना गुंथ्रागा निपान खुंदाबा खुल असिदगी युंथोंग खुदिंगी लुपा लिसिंग अमोम खाइकतनदुना जिरवाम डिस्ट्रिक्ट असिगी सेटलमेंट डिपार्टमेंट की एडमिन बुक खुल असिदा पुरक्तुना मखोगी लैजरिबा युम इंखोल अदुगी डिमार्केशन तौहंदुना डाक जिथा पीविनबा फावबा हाइजखिबा लैख्रे अदुबु ngasi फावबा खुंजासिंगदा मसागी लमगी डॉक्यूमेंटसिंग सिनबिदबा नमरम ओइदुना खुंजासिंगदा मिपाइबा अमसु पोगहौरी खुल असिदा लैरिबा खुंजा अमत्ता गवर्नमेंट की थबक तौबा यावदे उसूरगा क्वामना फार्म तौदुना अमदी रबर प्लांटेशन तौदुना हिंगली हिरम कयादा सोथरबा खुल असिगी खुंजासिंगना मणिपुर लैंगाक अमदी मरी लेनबा लोइसंगसिंगी थौजालगी मिटिंग अमा ngaiduna लैहौरी 1964 दगी हौदुना खुंदारिबा खुल असिदा मणिपुर लैंगाकना चौखत तौरांगी थबक मणिपुर की मफम कयादा पाइखली गो टू विलेज चटना खोटना असिगुंबा चौखत तौरांग कया पाइखली अदुबु इनक नकना जिरीबाम डिस्ट्रिक्ट के मनुंग चनबा बाबुखाल हाइबा खुल असिददी स्कूल अना लायंग संगी खुदोंग चाबा अमदी लंबी थोंगी फिबम असे फत्तबना मरम ओइदुना खुंजासिंगना यामना अवाबा क्या मायोगनरी हाइबसिंग मरम असिना मणिपुर लैंगाकता थमजनिंगबदी खुंजासिंगना अवाबा तारिबसिंग असिदा खरा मियेंग संगबियु अमदी यंगखिनबियु हाइबसि खुंजासिंगी अपामबनी हाइबा फोंदोकरगली पाउदमजरीबा बाबुखालदगी राकेश सिंहबाईजम टॉम टीवी की दमक हंदक बोर्ड ऑफ सेकेंडरी एजुकेशन मणिपुर लौबा टीचर्स एलिजिबिलिटी टेस्ट की परीक्षा से इम्फाल जिरी लंबी की फिबम फत्तबना चथोक चसिन की खुदोंग चादबा से खनबीदुना टीईटी की सेंटर जिरीबामदा पीबीबगी दमक बोसेम की चेयरमैन अमदी एग्जामिनेशन कंट्रोलर बो टीईटी एग्जाम सेंटर डिमांड कमिटी जिरीबामना थागत फोंदोखरे ngasi jiribam gi babupurada leiba jiri news network ki conference hall da pangthokiba paugi mifam amada committee ki convener ningthausam damendrana TET exam ge center jiribam da paper amada candidate chani ga kunmari amadi paper anida candidate chamaga humfuma thoigi khudong chaba pibi bagi dama board pu hainingai leitana thagatlei masida jiribam gi luchingba ma soiriba manipur food and industries corporation limited ki chairperson K Sarat Kumar na hotna bibagi dama tawbimal khangba utke Nakalamoromda exam asigi center ase jiribamda pibiduna mapung fana pangthokpa loikhrabanina ngasidagi TET exam center demand committee ase dissolve tawre amadi makatana committee ase dagi karigumba thabak tawramamata pangthok chararoi haiki अखोगी लेरिबा टेट एग्जामिनेशन असे लोइसिनख्रबनिना मदुगी अखोइना तांजरुबा अखोइना होनजरुबा मदुगी जिरिबाम से सेंटर असे पिरक्तुना परीक्षा से थाबा पुंगलोय लोइसिनख्रबनिना अखोइना मतम खरगी ओइदा सेमजरमिबा अखोगी टीटी एग्जामिनेशन सेंटर डिमांड कमिटी हाइबा मसिगी कमिटी असे
खुदक्तगी ngasi खुदक्तगी कोई प्रेस बिट तौरिबसी खुदक्तगी कोई मसी डिजॉब तौजरे मखादा मसीगी मिंगदा करिगुम थबक थोरम अमता आइदि कोई सेंटर डिमांड कमिटी सिंग मिंगदा कनागुमबदा पांथोपा याररोय मसी पांथोकनबसु मदिगी तौदनबसु इन अपील तौजरी था सिगे अमा अमसुंग मापन थोकिबा लंबीगी लाइबक थिबा थौदोकसिंगदा सोक्तुना लेरिबा तेंथा पोस्ट के BDF पर्सनल MD फाजिरुद्दीन अमदी MD वाहिद खान लायेंगबदा मतेंग ओइनबा थौबाल गी SP डॉक्टर S इबोमचा गी मीटिंग मखादा ngasi थौबाल डिस्ट्रिक्ट BDF वेलफेयर एसोसिएशन ना एसोसिएशन असिगी वेलफेयर फंड दगी अवाबा तारिबा इमुंग मनुंगी मियोय सिंगदा लुपा लिसिंग कुंतरुक मतेंग पांख्रे PHED Imphal East की मखादा लेबा टॉप चिंगथा वाटर सप्लाई स्कीम की वाटर फिल्टर्स टैंक अनि हौकिबा सगोल सेन नुमितगी हौदुना सेंगदोकपगी थबक चथरकिबदु ngasi ayuk loisinkhre miyamda hayengdagi mausagum ising piba mathang manaw horagani matam khara miyamda faba ising pinabagi pandamda chatharakpa khongthang asida isingi awaba kaya mayok nahan khiba pumnamak nungaitaba phongdokchari haiki paugi marthana tema break amagamuk longzari yang ware soktabana loidi wabdo koknaba rebalance soktabadu koknaba rebalance da haksang salt amadi electrolyte singi awatpa mekhatuna adongi haksang bu tagat tikna thambang amali rebalance habadi electrolytes amadi energy ma'am. Hi. Wedding sets khara yenge. Sure ma'am. Sigi set si anu yorokuni ma'am. Yengbiyo. Je. Sisam phazadro. Sisam phazadro je. Yam elegance ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Say booking tausinjar. Break matung namaka taba popizari. Ngasi ayu pung taru community wangarom taba matamda Imphal West District Police ki additional SP operation ki meeting makada Imphal West District Police Commando amadi B1 P53 P45 amadi P44 yawa kangbu amana Lamfield Actions Office amadi lamboi khongnangkhong ani gi tainabada leiba Yaifalai kaida yum da changduna tiba humbagi thabak chathakre Maduda yum thong cham rom changduna yum da leiramba miyoi chani ga humdra rom masagi saktak che puthokanduna masak khangdokhi adumoinamak thoidokpa mifami pundi yaukidi haidi nakalamaramda Imphal West District Police Commando gi Mike 50 Mike 49 amadi mobile ahumna luchingba kangbu amana su ayuk pung 8 tagi nipan fawba polo ground maning da leiba yum amadi vara sing da changduna tiba humbagi thabak chathakhi Yum kun lom changduna leiramba miyoi sing masa khangdokpagi thabak chathakhi maduda masagi saktak che puthokta ba miyoi ama lokhat ki hairi Ukhrul district ki manung chanba Imphal Ukhrul lambi gi litan manakta sakhangdaba singna thamlamba bom ama leiram le hairi Chinese hand grenade adu ROP taba Assam Rifles personal singna ayuk pung manga makhairom taba matamda Imphal Ukhrul lambi gi litan amadi sangkai khun ani gi lona badalaiba Sikh Memorial dagi meter tararom chatlaga leirambada thengnarakibani bom adugi pin aduna anakpa u pambi amada tara tingduna araiba mongda pokhai hanaba thorang lamki lambi aduda atai bom sing leiramgadra haibagi mi paiba leibadagi matam khara lambi aduda achat awok sing thingduna thiba humbagi thabak chathaki tungda ayu pung tara makhairom taba matamda bom expert ki kangbu laktuna bom adu asoyengam yauduna pokhai hankhre haidi UNLF के लानमी सिंगलूप मणिपुर पीपल्स आर्मी MPA की लानमी serial number 2408 प्राइवेट लोंगजम मालेमचा अतोपमिंगना इंगोबा अपोपा लैखिद्रबा बाबूराम लैफमना इथम मनिंग लेकाइना थासिगी कुनिथोइदा मसागी अनाबा मनमरम मोइदुना खंगौदना लैखिद्रे
Itawasina kangaudana laikidabada UNLF MPA na thamoi sokna awaba phongdokchari haina aina thingkraba lalhaulubasigi Department of Publicity gi Director M Sakhen na thadrokpa cherolamana hairi laikidraba private longjam manglemcha atopa mingna ingoba MPA gi nifu suba batch ki basic military training loiraba matungda haukiba chahi lisingani taramari gi April 16 MPA gi lanmi amoina laipa ki ningtam landa sarugyaduna lakiba athoba lanmi amane laikidraba malemcha yawol lanmi amoina lanmi gi matik mayai chen ki bai taune mahak mathak thongba singda thaksi kasi kaidaba party amadi lanmi singlupta achet pathajaba thamkiba amasung lup ki chana kanglon chatna nga kiba achangba MPA mane mahak na laikidaba asida UNLF MPA na athauba mahaki mafamda yawol gi kai khumdaba pizari amade thamoi sokna awaba phongdokchari loinana laikidrabagi imung manungna khanghauriba awabadasu thamoi sokna sarukya zari hairakli aina thingkraba lalhaulub KCP Noyon Group ki Kader nupi ama ngarang Imphal East Commando Women Police amade kuntaruk suba AR gi apunba kangbu amana yairipok thambaldu market gi fare faraba Kader adudi Nambram Nandani chanu atopa mingna saihobi chahi kun apokpa en tomba kawi Imphal East ki kaibi lausang khong makha lekai digine makha taba ain ki oiba thabak sing lokatnaba Andhra Police khusina kre hairi More Ward number 9 gi Langchikhoi Wangda Laiba ex Servicemen Welfare Association asigi tarahumdoi suba raising day thoram ngasi association asigi office pangthokre thoram adu mari leinana additional deputy commissioner L Manikantana ex servicemen singna laiba kidamak toramba thaudang singbu pukning thawatki amade ahan oiraba ex servicemen singna makoi gi apamba suggestion singsu tawbina bahaiki amadi Assam Rifles ki maikai digi office asida sinaba furniture items Godrej Singh piki Civic Action Program gi saruka moina CRPF ki chamuga supna mapan suba battalion na IGP Manipur amadi Nagaland sector gi makada mauda laiba sotharaba imung singda solar lantern sing yenthokre battalion gi commandant Binod Kumar na sotharaba miyamda mateng pangbu fangba si yamna laibak fabani amade CRPF na makata na sikumba mateng pangbu gi thabakasi matam gi oina chathaki gani haina phongdokhi Hausa kamuk sana bagi pau. Thasigi kunmathoi kunmari fawba Telangana na yumbu oiduna LB Indoor Stadium da pangthokiba Nipan Suba AITWF National Traditional Wrestling and Pankration Championship lisingani taramapanda Manipurna gold medal kumatpan silver medal taramari amasung bronze turret loduna first runners up team gi mingthol fangmangam khrei championship asida Maharashtra na gold medal maudrani pan fangduna team champion aduga yumbu oidiba Telangana na gold medal kun fangduna second runners up team gi mingthol lobangam ki Manipur gi team aduda All Manipur Traditional Belt Wrestling Association gi president TH Norendro vice president TH Udoy Chanamadi TOMTV gi Bishnupur correspondent su oidiba National referee Dr. H. Roman na matang sitna team manager team coach amadi assistant coach oina lusingduna punna sanaroi kuntra mangana championship asida sarukya ki Sons of Kanglaipa ki member Yaima Laishram Tondonba Ashem amadi James Samjet Savamna thasigi kundigi kunmari fawba Mangalore da pangthokiba senior national professional Muay Thai championship lisingani taramapanda Manipur gi maipura khrei Yaima Laishramna Delhi gi Aryan Mishrabu KG humfu humdoi gi kanglupta ahum super round da maithiba pikhi Tondonba Asemna Rajasthan gi Sidan Sahubu KG humfu tareta ahum super round da technical knockout da maithiba piduna champion oiki James Sanjay Savamsu KG humfu gi kanglupta Telangana gi Mirza Aslambu ahum super round da maithiba piduna champion oiki makoi ahumak lakliba November gi kunmapanda Imphal da halakani hairi Audacious Groups Ningthau 9 sinduna ngarangdagi yairipok Ningthau 9 da hokiba ahanba Audacious Cup 7A Side Village Open Football Tournament lisingani taramapan gi ngasigi ahanba match ta Pioneer Angtha amadi WFC Wangkhem goal ama amada draw oikre
Anisuba matchta YBIC Bamolekaina NFC Ningthaunaibu goal ahum sinoda maithiba piki. Aduga ahum suba matchtana PUBC United Angthana CHWC Chandrakhongbu goal ani sinoda maithiba piki. Puna team Kuntrana group Nipan Thokna Khaidoktuna Sanariba tournament asigi hayenge hanba matchta NFC A Ningthaunaina Ngarian B aduga ani suba matchta Deni FC Hairokna CMC Changam Dabiga Sanagani. Ngasi nungthil fauna ki ba pauche singda kari kari maru iba pauyaw ki ba habidu mayam puna khangminasi. Kanglei Maira, Manipur Kannabagitamak, Manipur gi mapari saklaba kokomi gi thomi taranipan, ngasi Delhi khongsan khrei. Police ki mamang maktada KRA na Dimapur daki changlakpa winger gari ama lut tawkhrei. Manipur gi miyamna kokomi bu lana artha hanbiganu Sunil Karam. Kangla Pau, Miyoi ama fu chaiduna otlaga hatlaga thamlamle, Sangai Puki khulda thamlamba bom lokthoktu pokai hankrei. KRA ni chingnaba Kulai Paiba Singna Imphal Dimapur lambida winger khamlaga passenger singdagi paisa mulhore driver furamle. Ipa ipuna chatlamba lining laison yokhatuna thambada aikhoi masel nusi janaba purakani Biren. Pandam Naga ke issue peace talk CAB ki matangda aikhoi masel hunaraga oithokloi punna thabak tawminaba mathau tai Chief Minister Amit Shah unarunaba kokomi ki mihut sing ngasi Imphal thadokhrei. File process ki thabak sing ningthina khangba ngamlagani Jayanta Kumar. Manaba kokomi ki convener Sunil Karamna miyamda chamamnaba thokiba Facebook post adugi ngakpinaba haijakhrei. Manipur miyamna mipainariba peace talk kaiba yana leiri center ga IM ga noma ki muknaba hengalakli. Vidyapati Misi case miyamna court a thomjinkrei. Aroibada maroiba paw mukanna. Kokomi gi thokuba miyoi tarani pana saba kangbu ama Union Home Minister Amit Shah unaruna bagidama Imphal thadokhrei. Miyamna kokomi bulana waham thokpi biganu haina Sunil Karam na photokhrei. Manglam chatta ahalaman singna chana ramba chana launchat kaya ngasigi mirol na yokhatuna thamba mathau dai haina Chief Minister and Biren Haikhrei. Sarkar ki office ta file management ningthina tawba yanaba ahanba oina Health Department gi e-office koba digital workplace ama Ministerial Jayanta Kumar launch tawkhrei. Bosam Naloba SSLC exam da lakado bachahi lisingani kundagi ahongba kaya laigadori. Chahi asigi oina SSLC exam February 13 gi hauraga yausang mamangda loisingadori. Amadi MPSC ke exam da UPSC ke matumina question sem libasi state asiga chana gadaba mawongda semdok lagani haina MPSC ke chairman NL Singh na photokhrei. Ngasigi wenadi matang asida Manipuri Paulo Shinjari Pau mieng tabiri ba mayam punumakpu ASHAPRIYA namu kana kurumsari.